Aranba Thabak Touraga Keidounungda vote Kaba Ngamgadaba Natte Achumbana Matam Khudingmakta Mai PAKADABANI HAINA HEIROK KENDRAGI MLA Dr. THOKCHOM RADHESHYAM NGASI FONGDOKHRE Wafam Ngasi Salongfam Kangyambe Mayai Lekai Community Hall the Pangtokiba Salongfam Daki Atopa Dal Kaya BJP Yarokiba Myoy Kaya Okpagi Thoramda Fongdokibani Ngasi BJP the Yarokiba Myoy Sing Imung Maudrama Thoigi voters Chaniga Humdrani Thoy ni Hairi Makoy Sing Adugi Manungda NPP Daki Imung Kuntragi voter Maudra Taruk Amadi INC Daki Imung Humfu Mathoy gi voter Chamaga Humdra Taruk ni Hairi Ngasi BJP da yaukraba miyoi khudingmak kendra sigi MLA amadi BJP HEIROK mandal gi president na BJP gi lengyang yanduna taramna okhi thorom aduga mari leinana MLA na makhata na fongdokibada mahakna police ki service ta leiringai chief minister gi escort commander oina district ki in charge oina city dal gi meeting kaya duty tawba matamda amadi politician ama oiraba fawada atopa kendra kaya dasu ngasi asumna asuk yamna changlakpasi amukta thengna khidri haiki Masipom namang asi salongfom gi lairiba BJP gi worker kayana kanna hotna bibagi mathakta praja singnasu BJP bu thajabi ba asinani haiki ngasi changlakkiba miya masidagi ana ayek yaubana lakpa ngamdana kayamasu yauhuri haina salongfom gi praja singna haibirapasu lairibani makoisu noma taramna opagi tanja amuk lorakhigani hairi asita sunata kendra sigi atopa mafam kayagi BJP da changlaknaba ngaiduna lairi haiba wafamsu fongdokhi Ngasi ki thoramadu BJP HEIROK mandal gi thaupuba sing kendra sigi polling kaya dagi masing yamlaba thaupuba sing mahila gi worker kaya su saruk yakhi